Security Fibamgi Matangda Kupna Khannanabagidamak Chief Minister Nongthombam Biren New Delhi da Kouraba Yai Pawasi ngasi nungthil phongkiba pawnil khol pawse dagi lokhat sevane haujik lokhalagli ba khongthang asigi ahan ba pandam de mita yamasung kuki ani gi marakta ceasefire agreement tawnaduna khumang sauksin ba negotiation amagi framework ama semlaba yare haujik lamdam asida oiriba security gi fibamgi matangda Kupna Khannanabagidamak Chief Minister Nongthombam Biren New Delhi da Kouraba Yai haina National gi pause Indian Express na report tawragle Hiram asigi Matangda Indian Express na piba report aduna hai Satliba chayol asigi ahan ba saruk na traga Mathang sayol gi angan ba sarukta Chief Minister Nongthombam Biren New Delhi da kauduna Manipur gi haujik oiriba security gi fibamgi matangda wari sanaraba yai Loina na hiram asiga mari lainanang Union Government ki senior official amana phongdorakpada wari sanagadoriba ase Manipur da thogliba irang asigi political gi waroisinda yumpham oiraba yai Masiga iroinana mitai amasung kuki furup anigi marakta dialogue sathaduna stakeholder khudingmakna yanagadaba amasung tungkoina chatkadaba waroisinama puraknaba honagane asigumba khannanainaba asida Manipur gi Chief Minister su saruk yagane Loinana kuki furup singi miyoi singasu wari sananaba khongthang paikhalakba yai haujik laukhalakliba khongthang asigi ahanba pandamde maitai amasung kuki anigi marakta ceasefire agreement tawnaduna Khumang sauksinba negotiation amagi framework ama sembane hairiba pandam ase lakadoriba tha khara asigi manungda thabakta onthoknaba honarakani hainasu senior official asinasu Indian Express da phongdoroki haire Prime Minister gi Numit chamani gi action plan ge manga suba serial da yauribani Erang asi Athubada Loisillagani Thajei Govindas Konthoujam pawasi ngasi nungthil phongkiba pawnil khol pawse dagi lokhatchavane Lamdam asi tangdu laitadan leidiba chairak asida isagi popularity amade political mileage launaba honaba manba thawong kaya chatharagliba ase yamna laibak thivani haina Works Minister Govindas Konthoujam na phongdokhre wafam ase ngasi nitai pachu thekta leiba BJP Manipur Pradesh ki thambal sanglen da pangthokiba pawgi mifam amada phongdokhibane Minister na makha taraduna hai handak New Delhi da Home Minister Amit Shah na chair lauduna pangthokiba High level meeting da Chief Minister invite tarokidaba adu politicians singi mifam natte maramaduna mifam adu da Chief Minister yaukidaba adu Manipur gi praja miyambu ikaiba pibagi wafam natte hairiba mifam adu Prime Minister Narendra Modi gi Numit chamagi action plan ge saruk ama oivana Erang asi Athubada Loisillagani haibagi thajabasu lei haina phongdokhe action plan asida Manipur na serial number manga subada yauribane Loina na hauji Manipur gi Chief Minister na Manipur miyamgidamak angambi thakta kanna honari haiba wafam su thamkhe IPS officer ama Mahakki Loinabi hek Leikhidabaga Mahaksu Matomta Kapsinduna Sijakhre pawasi ngasi nungthil phongkiba pawnil khol pawse dagi lokhatchavane tabada yamna pukning nungsiningai amade yamna tangna thokpa thodoksingi manungchanna Home Secretary gi thausu puriba IPS officer ama masagi Loinabi Leikhidabaga Khudakta masa matomta nongmaina kapsinjaduna Sijakhre haire Assam Police ta IPS waina thawpuramba haujikna Assam Government Home Secretary waina thawpuriba Siladitiya Setiya kauba miyoi ama matam kayagi mamangdagi cancer lainana naduna layengduna lakhiba Mahakki Loinabi adu ngarang tang taraga nipanda private hospital amada Leikhidabaga matung ikan kanaduna hospital adumaktada masamaki nongmaina kapsinjaduna Sijakhre haire Leikhidabaga IPS Siladitiya Chetiya Assamgi Sonapur amade Tinsukiada SP oina thawpurambada natana Mari Suba Battalion Assam Police ki commandant oina thawpuramlaba matung Home Secretary gi thawpuramba miyoi ni haire